mayam sangadibudi loire adubu tan chaba pendri aina tamai tan hauge aina asiga tamai tan hauri adubu ngasi tan sigi teidagi thoglo haiba yadre si tawise chengu ado mayam ngasi tan se kari haini khatang langthokhare haidare aina ising asabana tolure aduna yadare aduna asise yadamina loina mak lauthoe loina mak phengdoe aduga amka next amka fajana hobagi try tawrani ado mayam tamai tan hogadaba oradi akhoi chaho chengse soidana ising engbana oina topiu ko aina soina ising asabana oina tolure aduna yadabani ado sije ket papaw yadre haidare energy loina lost ore ado sigesiga amuka atei jam anoba khara hapchalaga amuka tole ado alangudo som side ta oina thamgare aba aduga mayam amuka katei je khara fajana sahalaga siga tap tapna tawna lokhat kaina tawri yagadra yaroida di khangde asi success oi radi amuka mathangda atei so hogani ado mai si su katang ta phale na tradi karani aina ado sigesida katang budi yarni ai matam duga ai asigesiga amuka ondhoya ba ondhoga dum khara khara yarani ai matam duga khara machet marang ore su chaba yaradi ai tamai tan se chaning bani na mayam asi je katang di yare ado mathangda amuka try tawrani katang jam hapchale aduga karasu kana asi mate adum yare katang machet marang ore su adum yare ado asima thammani aduga mathangi jam ka try tawna engkike wow asidi ka ku phajare aduni ado mayam asise ata khara khara hapchale jam anoba khara hapchale aduga tawrakpani aduga katang di jare adu maksu peli asigesiga gi nauna ata khara ka add tawre katang jam halaga ado mai si su hongna jengani ado mayam asimadi phajare asumai tawna same process ta dai su ani hunga haure aduga chare yamna su haure thaudi khara budi changai ba ado sumai tawna same process ta di ising asabana tawna tot laga hobi waidare aduga chabiu edo aigi di shoy ado mayam di shoy minu and bye